Manipur ki chirapa tanfam asida akhang ahai sing NRC amadi census ki maramda hunaduna leibagi matam nate NRC haibase India ki citizen amani haiba khangthokpani haina Campaign for Just and Fair Delimitation JFD ki convener Jeetendra ningombana phongdoraklei Wafam singarang numidang kurai esida leiriba maira paibi amadi club kaya pullaga pangthokiba wakan mifam amada mahangna phongdokhibani wakan mifam aduda Jeetendra ningombana hai lamdamasigi akhang ahai sing hunaduna leibagi matam nate Karisu khangzadriba miyam asida NRC karino amadi census karino haina sugaina taktuna leibagi matam nate miyamna maruoina khangadabadi thokliba irang asi Manipur kanba pamba myoi kanglup kharaga tugaiba pamba ani gi marakta thokpa irang nei masida yellow furup singna lamdamasi kanba pamle Manipur kaiba yaroi haiba kholaw kya lauri aduga myoi kanglup kharana lamdamasi tugaiduna makhoi gi oiba tonganba administration ama thamna ba honarakli asigumba Manipur tugaiba pamliba myoi kanglup singase Lauthokina ba amata ngairaba pambaidi NRC ni masi Manipurna India gi phibanungda tinkraba matong kumjali semaga chamapan yankhai mathoi da pangthoki ba NRC gi record ta yaukidaba kumjali semaga chamapan yankhai mathoi gi matungda lamdamasi da changlakhiba sing mitop oina khandoktuna India gi asengba citizen khandokadabani karigumba mitop singa si khandoktana census ase pangthoki ba tarabadi masing lakngamdana hengalakli ba mitop miancha singa si India gi citizen ni haibagi ahan ba mafam adu pi ba haugadawribani Maramaduna census pangthoktringaida NRC update tauba yamnamak mathau tai haina mahangna phongdokhi Makogi kuki haga kamu sense brahmai kamu ne takhai bodi laiwa ya kadra akoi sidai ne ba aduga kuki national organization ki akoi yamna mamun chapa chairman oriba akoi PS hockey kobulai mana lari kamusi selengam kobulai ma hai lari sido Manipur thugarega kuki oiba ongan mi state ma sen ne adna lautuki dupa ne ba mana kuki ki lan hoboriga Manipur thugarega hojari ne ba aduga hai ba Nupa sisu naga kanoda drama masala ba sumaina ai koi ne masakhan ba ai masala khane ba chama ki ba mai suje ai koi khantok che ne ba madu yi khantok pado kari no pai ke ga ro da national register of citizen adla asai koi san haira bodo NRC se masi sana ba update to bata ga di India masaka na no India masaka na natta ba do khantok ki bata ga di Hai kamu je khadok ki bata raga thi ye humi nga to bolani namsina ye humi nga to bolega di Manipur muksuni na Manipur kare ro hai ne